Assam Rifles के खुद एम्बुलेंस ड्राइवर अमा सिरमगदौरे ngahan ahing pung amarom tarakpada Kripadasni Advanced Hospital gi ICU da leiba anaba ma phibam lusilakpadage kagwa boroi makhongdagi doctor ama laururaga amuk thinba chatpada boroi makhong yauramdaida Assam Rifles ki personnel singna apanba pirakhe doctor thamlamlaga halakpada makhoina khamlaga ambulance tagi driver sing thake adumak pu mafam aduda leiramba miyoi kharana driver adubu AR gi makhutagi kanbiraki haina hospital asigi administrative officer Santi Kumar na thokpa cherol ama na phongdorokle cherol asina hai miyambu ngak senaba leiriba sifai singna ana ayeki damak amam mathengbada satpade ambulance driver phawbada asumna torokpaside misam dadi kamdauram gani hairaduna anaba amasung doctor sing loba chatpada thawai mangani haibagi akiba leire haire Delhi de MLA minister singi khongul lirunaba Youth of Manipur gi thomi kun manga satkhre Manipur gi irang loisinduna mahausa gi phibamda hanjil hanana bagidamak Delhi da satkiba MLA minister singi khongul lirunaba ngarang Youth of Manipur gi thomi kun manga na sabat timama Imphal thadokre makhoina airport ta pawmi singa unabada irang asigi waroisin purangnaba naha singna laukhiba kholau laingak na thawairakta center gi achan miran naiba mawong amasung Delhi da satkhraga lotunu leibagi mawong uragli si mari makhong lirunabagi damak satpani haikhe irang asigi waroisin puraktriba phawba Manipur da thorakpa yaroi haiba wafamsu paumi sing da phongdoklamkhe mifam pangthokpa yaroi haina Langthabal Kendra Clubs Coordinating Committee gi president da kihallamle tha asigi taraga tarukta khulngakpa miyoi manga police na fazan khibagi mayokta pung nifuga nipan gi Manipur ban gi khongjang changsinba masung police station sing da fabiro haiduna miyam hupna changsin khiba loop sing gi manungda yauba Langthabal Kendra Clubs Coordinating Committee amasung committee asigi mapang loop sing na ngarang nungthil Langthabal kunja Moirang Subedar lampakta tongan ba CSO singgi mihut singa loinana miyam gi mifamama pangthong naba thaurang taurakpada committee asigi lilong sajing awang lekai da leiba president Yumnam Hitler gi yumda Maruti Gypsy amadi registration number yaudaba car da lakhiba sakhangdaba miyoi tara mugna mifam pangthokpa yaroi lepkadabani haina ki hallamle haire adumoinama committee asina Langthabal Kendra Maira Paibi Coordinating Committee All Kongba Road United Club Organization Sagolban Apunbalup Kurau Makhong United Clubs amasung Naharol Yaifakol ga punna sinminaduna miyamgi mifam adu nungthil pung ani tarakpada pangthoki haire Fox Amuko 30 Assembly Constituency Thawai Middle TUC Thangmaiban MSF Mitai Lipunna Sing Balup Nifu Muki Mihut Singna Saruk Yakiba mifam aduda tha asigi taraga tarukta khul ngaksaba Manipuri magi athoba mapari mangabu fazan khraba matung ngahan miyoi mari thadoklaga amabuna NIA na amuga na fazan khibagi matangda khana nei na khi haire loina na ngarangi mifam na yanadana laukhiba warep singi manungda khul ngakpa mangabu court na bel piraklaba matungda moirang them ananbu NIA na fazan khiba thawong akanba mawongda condemn tauba makpu thadoknaba amasung matungda khul ngakpa sing faba punba natraga Aki akhang pogan bagi mayok ta loop taruk asina changsilakpa khongjangda Manipur ge CSO sing club organization pumna magna support tauba loinana Langthabal Kendra Clubs Coordinating Committee gi president gi yumda laktuna kihallambabu awangba thakta condemn taukibaga loinana mari lainaba singna numit humni gi manungda miyam khangna sengdokpa masung mitai phurup kanna bagi damak thawai khubakta haptuna khulngak libasing fabagi thabak satharak labanina Maira Paibi Ima Ibel Iche amasung ichilinaw pumnamakna hiram ama natraga amada angamba thakta mateng pangnaduna laklibana laingakna aningba pamba satharakpada faningba matamda phajin bagi thabak paikhalakpa yabage chingnaba leibana aikhoi pumnamak anticipatory bail launabagi warep laure haiba yauke